Maitai amasung Maitai Pangal kainanaba social media da awai akum taunariba asida yaushanbigado. Aikhoi amato oina himinase haina mayang Imphal Eastgi MLA Kongkham Robindron appeal tarukli. Wafam ase ngase all mayang Imphal Muslim Youth Development Organization Ami Maidogi ground ama sangapagan loidena Mari Suba State Level Senior Men's Open Volleyball Tournament loishinbagi tharum mahakna fondokibane. Mayang Imphal Bengu da pangthokpa tharum aduda MLA Robindron hai Maitai Pangal Singna Lona Ribalon ase Maitai Lone Maram Aduna Aikhoi Kaidonungda Kainaba Yaroi Maitai Amasung Maitai Pangal Kainanaba social media da awai akum taunariba asida yaushanbigano Aikhoi amato oina hingminadaba yade lam adugi tekchak pumnamak puba ngamgadaba luchingba thagatlaba amade Khundaminariba Furup Singh Ihul Khangna Thabak Taurapade Aikhoi Maselgi Marakta Nungsinadaba Leiroi MLA Minister Oibagi Wafam Tongana Thamkraga Mahaki Oinadi Manipur Kaiba Yade Haiba Sida Channel Lepkane Manipur Machet Tana Kai Kraga Ekoina Kadai Politics Taugadoribano Mahakna MLA Oiringai Matam Asida Mayang Imphal Sagatliba District Hospital Ase Loishinabu Konagani Haina MLA Robindrona Makatana Fonduke Thauram Aduda Social Worker Alhas Maulana Abdul Salam BJP Mayang Imphal Mandalgi President Irom Ravi Amade, Mayang Imphal Municipal Council gi Ward Number 9 gi Councillor MB Kyambudin na Chingba Miyoi Kyana President Members in Oina Saruyake. Akhoi mitai gi mitai pahangi ima lon se mitai lon natana amok leite ba akhoi gi ngang duriba wa akhoi gi language se mitai lon ne ba mitai lon se akhoi jati ni se ngang ba mitai lon se sinatana amok leite tuna ngasa ha gi do marakta WhatsApp thar pa marakta kai no sile ba khot ibe myam social media da amada sile ba khot ibe myam se masi site to view tabi runu akhoi hingmina da biya drabisi ngasai so haibi grena isa daita puseba kendra mongi masa gi afaba leader thago butam da daita puseba kanam khana roiba daining ba jati khudimak leisanu daita pudruba leader miam prajan thakaliba leader duna masa na phachana kendra dugi ihun khanga jati khudimak tu ihun khanga thabak torpa tam dana kanam su khana roi chaina roiba masima kendra da leiriba khudimak kendra da leiriba thagatruba miam bhir udruse munna khalaga thagapi habse simju thamjage Lady Bayrang say, I Saruk Yajari, Yaya de have said, Miam Prazan Kangatam, Yaya de have said, Isan Haitu, Aina Yai, Aina Yauri Yaudi and Hibinati, Miam Prazan Kambu, Akam Yauri Yaudi have a door, Iran Sida, Aduna Manipur, I have Lloyd and Lauri say, Aduki Manung the Su Ayucha Livni, MLA Palm Day, Minister Palm Day, Sarkar Palm Day, Manipur Kaibi have been Ekolo. Manipur Kairaga Coin of Kite and Holy Trubo, Kite and Ruchi Kite and other Ransi Togribo. Aduna Koima Muximinasi, Amanama Harapa, clarified Toraga Fajana. Social media ama thagale harga jau sa parataba ama namagi wa tanaba aduga akhoi samasida hujik irang leiriba myam se peace porokoda mating pangbiu sayok to biu habse harga matang ten thank you